Kangla Pao editorial me amna thamjagi lam mapu ge ya ba yaudana sayen ngayena ba kaidong ngai da mai pak pangam roi Manipur api state ama oirabas tungan ma miyoi kangluk kya puna khunda ba lamdam ni miyoi kangluk kya puna khunda ba lamdam oirabas nungsi sanana tangdu leitana sahi sa kya hinglakhi ba si yellow mi sing maru oina asaw ba furup oidi ba mitei sing apik pa kangluk sing gi mafamda amat oibi gi mi yeng badagi oirakhi bani Khanong Pok Asia ki lebak sing gi marak sei sa kya maning tam maning thau pan ba leba oirakhiba si leba asida pan ki bening thau rel singna miyam bo amat oibi gi mi yengna yenglakhiba dagini masimang na leba asina sahi lising manga hena apun begi saktam nga lerakhibani haibada haimam bathukre Kari gumba leba asigi ningthau rel sing amadi yellow mi sing gi marak the kwai digi sauba madi mapangal kalakhiba mitei sing apik pa kanglup singda hanthaba madi akhaba mi yenglam patarabadi haujik leiriba apun begi saktam gi phibam asi leiramda bi yellow mi sing mi tami musulman ausna sahi lising kaya apun begi saktam ngalakhiba lamdam asigi saktam maset thukaina ba mithibo mitambal amadi yumdang lakhiba Midei hat singna apun begi saktam thugoina ba hauja thingthang kya hona dum rakhi furup asigi apun begi saktam thugoina ba kanglup masil gi marak singsep thajin begi thabak sing mapal amasum I masil gi marak gi hona rakhi ba sing ngasi phauba mai pak ngamna le rakhi ba sigi maram kari gi no haiba tarabadi yellow mi singi masada sien I amadi thamoida marebak maramdam nungshibigi mapung phab I hulaibadagini adubu lengak lon gi khongsata ningthau masa sing gi marak tangbal lal amadi nungsinada bigi kodong sab lauduna awana landarakhi sahi trek khuntak lansikhi matungda english nga maga sani pan ga maudra ga mathoida british ke mayukna ba lan thengna bada manipur mai thibidigi lengak lon da khabai khara sarki British ki makutigi ning tamba phangduna miyam gi lengak leraba matung India ni English nga maga sama pan ga nifu ga mapanda namlaw loksin ki bidigi hauji lairiba phibam asida lairiba sini India gi phiba nungda tinkraba India gi state ama oina lairiba Manipur gi apun ba saktamda miyoi kanglup sing gi maraktagi mache tana thuwaiba pamba madi khatna ba hobagi thawong sing sa tharakpagi wathok leiraklibi lebak thibani Naga amasung kuki kanglup ki maikei digi area domination tawnoduna magi lamni haina claim tawnoduna naga ki amadi zalengam siamna ba sayen ngayena bigi khulai gi mukna bigi wathok leiraklibi furup asigi miyamda asaw singna ba thawdawni amaram da leba asi mapu pandaba amadi lo leitaba tawning bada tawba haibisi ka hen madisani Manipur miyoi kanglup amati gi lamnati state asigi mapu lenga kini haibadu kanglup kudi maning sing basumi loinana lamdam asigi mapu yellow mi sing apun bigi saktam ngak senana ba khongpham sena lepli haibisi kaidongoi da kauthok loidabani alaman gi pawrod nupi angang Lauri singa gi ka sulaklabadi siba kidi haibadu thondana ba kanglup kudi magna honagadabani Mongsang Furuki Mahirei Fu Saikibiki Tawdok M Suna Kanem Tarakli Haukiba October gi tang kuntra numidang nagi sarana pung mapan makai Ruptaban Sandel District ki manungsan na Zafobilis tagi Mongsang Naga Student Union gi thamising mayum halakpagi palen chatkibagi lambi Vijoypur manakta masakangdaba miyoi khrana phu saikibagi thawdo do All Manipur Student Union M Suna akan mamong kandem tawi hari Mairo lubasigi Information and Publicity Secretary Sarto Kom na kuyik pidun thadorak pachol amana hari Sirol sinahai thawdo osi thokwaning da yamna lebak thiba thawdo amani lebak thiba thawdo osi gi matangna Senari ba miyoi sing Manipur police na athoba matamda fokat pangam kiba makogi matak loge besara phangana lakot kiba police personnel singbu M Suna thakat ba phungdorakli non suspension operation group ama oiriba UKNA gi yamdrabda miyoi mari ngasi central force singa Chuchampur district ki manungsana leiba henglep sub division gi Khanbe village khutho onabada leikhidaba sing adu gi manukta Yauba miyoi amani haiba social media sing da thadoknarakli loinana hairiba thawdo asida yamlaba khulai sing hairiba mpham sing asidagi phangba ngamkhri hairi PM na hakthengna miyeng sangbiduna Manipur gi irang gi waroisin pubira WMC sayani makha helaba waroisin puraktana lairiba Manipur gi irang asida PM Narendra Modi na hakthengna miyeng sangbiduna waroisin pubira haina wall meeting council WMC na PM Modi da ayiba sirol pisingkhri WMC ki chairman Haikrujan Navasiam na kuyek piduna PM na pisin ki batsirol na hai Manipur gi irang asi sahi ani makha henkri Union government ki command makha military amadi paramilitary personnel lising khumfu state asida tharakrabasu legendary ba miyang gi phibam asi phogat pa leitaba asi yamna lepthibani
mi lising kya mayum da hanjin ba yadadana haujiksu relief camp da leiri national highway sing chatok sin tawbada safa boidri manipur gi irang gi matang da pm na english sing ani ga kun ga mari ki july 3 da rai sawa da pikiba warol wmc na kupna yengki madi lebak thibani haina lawi irang asigi oiriba phibam gi matang na thamki bo wafam da sum da yawi siol asin hai state asida taramathui suboina pr thamjilakli ba si state asida thokli irang asiga hiram amata ga mari reinadi Manipur gi haujik thokli irang asi 1990 da thokiba communal gi irang aduga aduki matik khene Manipur gi irang gi matangda PM da aran be advice piri haina lawi maram aduna house thagaliba adu maram sadi Manipur irang asi adumak sa thanbana leba asi gitang du leita akai lakhani WMC na zero duna makhatana hai Manipur gi irang asi regional problem nati masi nation asi na lumna lokham thui masi da PM na ahen ma miyeng sang mayam na maktangai phati WMC na thajai maduri PM na haktheng na miyeng sang mana irang asi athuba da luisin bangam gani council asi na su PM na phangdaba information sing pina bagi damakta sem saduna adumak lairi Manipur ba mahausa gi phibam da hanjilaknaba PM na hira masibu lumna lawiduna khudakta miyeng sangbiba yamna mak mathau tai hena zero asi na haidi Ima kaithel thugaina ba silliba MLA sing makoina phamliba sakuri edu teklakani laisra mema election na mita ai gi kana bada khanbalu singba sing ima kaithel thugaina ba sinbigano thugaina ba silliba MLA sing adu makoina phamliba sakuri edu teklakani amuhana phamba phangloi haina Manipur kaithel nupi maruki secretary laisra mema na photorakli kom khuding gi tatnadaba thidana hiyangai gi tarahumdoi nipan ba khuding gi kaithel lairemba gi fizol hongduna thawni pangthokduna lakpagum komsi chahi gi su khoirambal kaithel da kaithel lairemba ira thawni thoram pangdokhi tharamadura laisram meman hai malem gi mafam amata da leitraba khoirambal ima kaithel hairiba puwari ga sagona duna laklaba kaithel asi manglagadi khoi khudi makki mangjabani kaithel asi saba horakpada matam adu ki lengangna misang mikhai naibi gi matau utuna kaithel gi oiramba phibam adu gi matangda hanna phawbu yenglakhidi election na ngawduna mitop sing panghap ta khapsilambadi gi ngasidi mapandagi sangsilakpa mitop sing lamunge phawba tawri matam amada magi vote kana bohona bada kaithel lut masing khangdana taw thuanduna kaithel thugaina bohona ramba dunga sidi ngamdri mama oibising pulap pulekhi malem thungambu Patna City Search Taram Okri Transgender activist Malem Thongambu transgender singamadi Patna City Search na Taram Okri Mana Bihar ki governor ayibas tirol pisundana Manipur butang dulaitaba purak pada matiang pangbinaba haijakre haidin spaw manu makhatari sei sigi October ani dagi cycling for Manipur peace haiba team na Manipur gi damak Delhi dagi cycle khongsa lakliba transgender social activist Malem Thongamgi khongsat ngang November ani da tham mapung phagren spaw sun makhatana phongdorakli